ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯁꯠ ꯑꯁꯤ ꯃꯦꯟꯁꯤꯟꯕꯤꯌꯨ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ CMꯅ ꯔꯤꯚꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯦ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯥꯒꯥ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯀꯦꯕꯤꯅꯦꯠꯅ ꯁ꯭ꯇꯦꯠ ꯀ꯭ꯂꯥꯏꯃꯦꯠ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ TDCꯅ ꯂꯨꯄꯥ ꯂꯥꯈ 4.5 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯤꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯎꯃꯪꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯦ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯄꯨꯟꯅ ꯃꯔꯤ ꯐꯥꯒꯠꯂꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯉꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯎꯃꯪꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ 4ꯁꯨ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ ꯍꯟꯗꯛ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯁꯥꯡꯈꯨꯜꯗ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜ 2 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯁꯨꯝꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯒꯤ ꯀꯦꯝꯞ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯣꯡꯁꯨꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ 2 ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯎꯌꯨꯡꯄꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯁꯝ ꯏꯕꯣꯝꯆꯥ ꯑꯄꯣꯛꯄ S ꯕꯤꯍꯥꯔꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯂꯦ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯁꯅꯥꯁꯝ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯅꯣꯡꯁꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯈꯤ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯊꯣꯛꯅꯔꯛꯈꯤ ꯂꯣꯏꯅꯅ ꯎꯌꯨꯡꯄꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯩꯕꯥꯛ ꯀꯟꯕ ꯂꯨꯞ ꯏꯀꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡ ꯈꯣꯡꯕꯥꯜ ꯇꯥꯡꯈꯨꯜ ꯌꯥꯎꯅ ꯅꯣꯡꯁꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯅꯣꯡꯁꯨꯝꯗ ꯉꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯈꯨꯜ ꯉꯥꯛꯄ ꯆꯠꯂꯝꯕꯁꯤꯡꯒꯤ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯂꯤꯕꯁꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯀꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯍꯩꯀ꯭ꯔꯨꯖꯝ ꯃꯥꯂꯦꯝꯈꯥꯄꯣꯝꯕꯤ ꯂꯩꯃꯅ ꯍꯥꯏ ꯅꯣꯡꯁꯨꯝ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯜ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯆꯩꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯈꯤ ꯂꯥꯜ ꯑꯁꯤ ꯍꯧꯔꯛꯄꯗ ꯉꯥꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯁꯨꯝ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯅꯣꯡꯁꯨꯝꯗ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPAꯒꯤ ꯀꯦꯝꯞ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯅꯝꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯔꯝꯕꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯈꯥꯃꯦꯟꯂꯣꯛ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯃꯅꯤꯡꯇꯝꯅ ꯄꯣꯄꯤ ꯊꯥꯍꯟꯗꯨꯅ ꯊꯝꯂꯒ ꯃꯩꯇꯩ ꯈꯛꯇꯗ ꯌꯦꯡꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯅꯥꯛꯇ ꯂꯩꯕ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕꯗ ꯀꯟꯕ ꯉꯝꯈꯤꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯟꯖꯥꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯑꯦꯝꯕꯨꯁꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜ 2 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ TM ꯀꯁꯣꯝ ꯁꯤꯀꯤꯕꯨꯡ ꯑꯃꯁꯨꯡ ꯂꯤꯇꯥꯟꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏ 4 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤ 3 ꯑꯗꯨꯗꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯄꯨꯡ 9:30 ꯐꯥꯎꯕ ꯄꯨꯡ 1.5 ꯆꯨꯞꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ IED 5 RPG ꯑꯦꯝꯌꯨꯅꯤꯁꯟ 1 ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ AK-48 ꯔꯥꯏꯐꯜ 1 ꯍꯦꯟꯗꯃꯦꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ
PPE-K 1, 36 hand grenade 1, auto pistol 1, single barrel 1, air gun 1, country made pistol 2, Pompi gun 3, Motorola handset 3, charger 2, bulletproof jacket 3, sling 2, Stacer round live 1, 9mm fire case 11, 5 Smith 53mm fire case 19, 8 Smith 62mm fire case 5 khulaisin asi ke thenjanggi umangda losinduna thamlambadagi phagatpa ngamkhibani. Athuba matamda departmental committee semduna hangduna leiba post asi mentionbiyu. Water Resources Department ki Assistant Engineer Civilian Mechanical gi hangduna leiba post 12 asi athuba matamda departmental committee ama semduna hangduna leiba post asi mentionbiyu haina Indigenous People Forum Manipur amadi Nagayum Youth Organization singi maikaidagi fongdokre. Ngasi Manipur Place Club ta pangmisingna unaba amada Manipur Naga Youth Association gi General Secretary Paudin Riyangmaina hai hojik Water Resource Department da Assistant Engineer Civilian Mechanical gi ahangba post 12 leiri. Hangliba posting asi athubada mentionbiyu haina Manipur gi Governor da cherol ama pisinkre. Hariba department asida hana leiramba Junior Assistant Engineer sing leiramle full time thabak suraga lakiba amadi makoigi promotion kabagi matam yauragasu department ki matam phawba yauraklaba phawba lengakna namsilaga thamba asi yaningde. Athuba matamda departmental promotion committee ama phambiraga AE kaba yaba service matam henkrabasing hanana recruit tawraga makha taba direct recruitment tawbiyu. Mahakna hai departmental committee ama semaga assistant engineer gi ahangba post 12 asigi recruitment process tathahanbiyu haina ing 2015 gi December 15 da Representation Public Service Commission gi Secretary White Resources Department ki Chief Engineer da pisinkiba leikre. Hojik leiriba Water Resources Department ki Chief Engineer oiriba file process tawraga delay tawraga adumak leiri. Fishery Department ki thabak thoramsingda CM na review tawkre. Manipur gi Chief Minister Yumnam Khemchan Singhana preside tawduna state fisheries loisangi makok thongba officer singa loinana ngarang CM Secretariat Department asina paikhatliba chawkha thorangsingi matangda review tawkre. Revenue meeting aduda Secretary Fisheries Robert Singha, Ketrimayum State Fisheries Department ki Director T Fulen Maitai amasung department asigi senior official singna saruk yaki. Mifam aduda Manipur gi tongan ba patsingda Manipur gi ngagi pothok hengat hananaba amadi ngami singi chawkhat thorangi program sing paikhatnabagi matangda hena kupna khanaki haina su pausina makha tari. Department asigi official singi maikaidagi inland fisheries management ki matangda department na ngami singi chawkhat thorangi damak paikhatliba program singsu palladuna department asi chalainaba hotnabada thengnariba challenge singi matangda su paudamki. Department asina paikhatliba tongan ba scheme sing Chief Minister na revenue tawruduna department na ngagi pothok hengalhanabagi thamkiba pandam adu phangnaba hotnasi haiki. Department asida khurau thanghaliba operational amasung staffing challenge adubu kupna yangsiladuna official singda sectionna hainaba pautak supiki. Khungangi punsirolda amadi food security da fisheries department na lauriba thawdangi miyoiba sing paladuna maru oiba sing paladuna pisciculture chawkhathanaba amadi nga fabagi kanglupu chawkhathanbada mateng pangbagi pandamsu phangnaba wafamsing phungdoki.
ꯄꯨꯌꯥꯒꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯈꯟꯅꯔꯤ꯫ ꯁꯟꯗꯥꯝ ꯒꯟꯙꯔꯥꯖ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTBꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯪ ꯇꯤꯟꯅ ꯃꯤꯐꯝ ꯊꯥꯁꯨ ꯃꯤꯐꯝ ꯉꯁꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯎꯐꯣꯡ ꯌꯨꯝꯐꯝꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ LSTBꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯗꯥꯟ ꯒꯟꯙꯔꯥꯖꯅ ꯍꯥꯏ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯕ ꯄꯥꯟꯗꯝꯗ ꯄꯨꯌꯥꯒꯤ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯈꯟꯅꯔꯤ꯫ IT ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯃꯣꯔꯦꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒ ꯒꯕꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯁꯦꯅꯥꯄꯇꯤ IITꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯃꯣꯔꯦꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯡꯕꯨꯒ ꯎꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯛ ꯚꯕꯟꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ IT ꯁꯦꯅꯥꯄꯇꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯀ꯭ꯔꯤꯁꯅꯟ ꯚꯥꯁꯀꯔꯅ ꯂꯨꯆꯤꯡꯂꯛꯈꯤ꯫ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯀꯥꯏꯂꯨꯟ ꯂꯨꯐꯦꯡ IPSꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯅꯥꯒꯥ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯁꯦꯅꯥꯄꯇꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕ ꯁꯥꯒꯠꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯇ꯭ꯔꯥꯏꯕ ꯍꯣꯍꯣ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕ ꯍꯣꯍꯣꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯗꯨꯅ ꯉꯁꯤ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ SM ꯁꯥ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯍꯟꯗꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯏꯟꯇꯔ ꯀꯝꯃꯤꯇꯤ ꯇꯦꯟꯁꯟ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯀꯟꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯉꯥꯏꯐꯗꯕꯁꯤꯡ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯂꯦꯞꯅꯈꯤꯕꯅꯤ꯫ ꯀꯦꯕꯤꯅꯦꯠꯅ ꯁ꯭ꯇꯦꯠ ꯀ꯭ꯂꯥꯏꯃꯦꯠ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯃꯗꯤ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯇꯥꯎꯟꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯎꯈ꯭ꯔꯣꯡ ꯈꯨꯜꯗ ꯂꯩꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯀꯦꯝꯞ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯅꯔꯛꯄꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯇꯥꯎꯟꯗ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯦꯅꯥꯄꯇꯤ DC ꯑꯣꯐꯤꯁꯀꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯕ 13 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯥꯎꯠꯄꯣꯁꯇ ꯊꯨꯝꯖꯤꯟꯈꯤ꯫ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯗꯥꯏꯇ ꯒꯕꯔꯅꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ꯫ MSSA ꯗꯤꯃꯥꯟꯗ ꯑꯃꯈꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯇꯥꯡꯗ ꯒꯕꯔꯅꯃꯦꯟꯠꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯉꯁꯤꯐꯥꯎꯕ ꯄꯤꯗꯕꯅ ꯊꯕꯛ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯔꯤꯕ ꯑꯃꯥꯡꯕ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯒꯕꯔꯅꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MSSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯧꯁꯁ ꯑꯂꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ MSGF, MSSA ꯑꯃꯁꯨꯡ MSPUꯅ ꯂꯝꯖꯤꯡꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯊꯥ ꯑꯁꯤꯒꯤ 1ꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯤꯖꯋꯥꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩꯕ
ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯅꯣꯔꯊ ꯕ꯭ꯂꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯔꯣꯁꯁ ꯑꯂꯤꯅ ꯍꯥꯏ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯃꯔꯨ ꯑꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯁꯨꯇꯤ ꯀꯥꯈꯤꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯁꯨꯇꯤ ꯑꯣꯏꯍꯟꯕꯤꯌꯨ, ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯤꯔꯤꯕ DA, DR 19 ꯄꯣꯁꯠꯄꯣꯟ ꯍꯥꯞꯀꯠꯄꯤꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯃꯥꯟꯅꯅ ꯐꯪꯍꯟꯕꯤꯌꯨ ꯑꯃꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯆꯍꯤ ꯑꯁꯤ 70ꯗꯒꯤ 62ꯗ ꯁꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ TDCꯅ ꯂꯨꯄꯥ ꯂꯥꯈ 4.5 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗ TDCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯩꯆ. ꯔꯟꯖꯤꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯂꯨꯄꯥ ꯂꯥꯈ 4.5ꯒꯤ ꯁꯦꯟꯐꯝ ꯑꯃꯁꯨꯡ ꯁꯦꯛꯃꯥꯏ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 2ꯗꯁꯨ ꯆꯠꯇꯨꯅ ꯂꯨꯄꯥ ꯂꯤꯁꯤꯡ 50,000ꯒꯤ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 11ꯗ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ 6 ꯑꯗꯨ ꯉꯁꯤ TDCꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯩꯆ. ꯔꯟꯖꯤꯠ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯄꯨꯡ ꯐꯥꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯏꯃꯨꯡ 3ꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝ 3ꯒꯤ ꯏꯃꯨꯡꯁꯤꯡꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗ TDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯥꯈ 4.5ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯥꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫